Kwai punamakpu Kanglaipak Manipuri channel na ikono na khairamjari. Ngasisu mayamgi nungainabagidamagta Manipuri real horror story ama puduna laksare. Warisibu lanthokdringaida channel asibu mayamna support tawbiduna like share subscribe amadi comment tawsinmiramo. Fare mayam adudi wari ase lanthokjaraklage. Warisi ngasidagina chahi 10 muki mamangda Asengba aigi imung amadi lekaigi misingda thengnakhiba thaudok amagi wari oidorini. Aigi mingsi mani kaujai. Ichinina wani khaktani thakta yamba amaga. Yumsida ima baba akhoi mari khaktamak laijabani. Matamduda aidi chahi 35 mukta hairakpa matamni. Dadana chahi 34 mukta ngairi. Ikhoigi lekaigi khonjinda layoiraba khongnang ama haurammi. Lekaigi mina haibada khongnangdugi isorna Hanuba hanubi oina sapongduna nungdangi matam amadi nungthi nongwangba da thoi hairammi. Edi pikningaidagi kharaki kanba mida oina tawraki. Adubu dadadi angang oirasu aki akhang leitaba laitin thajataba mida oina tawrammi. Nongma numit amada ima babagi manakta sangduna hanglammi. Ima lekaigi mina khonjangi khongnangduda hanuba hanubi thoi haisibu chumbro. Ayuwaduda imanasu tamna adum hairaki. Jungmi thainadagi adum thokabani. Duna ama mathengda khonangdu landuna chatpa yaba natte. Ama mathengda da natte nongthi nomangbadasu chatpa yaba natte ko. Ainasu adu ima hanuba hanubido thengnaradi mi hekta sibro. Imanasu atomba khonangdu da thoido afaba isorni. Phengau setuna adumak thokpani. Aduna thengnaba yaurasu phajana thawni jagadabani. Khonangdu da misi mina thokhibasu phana yame. Mi siba kudingi khonangduda siriba midugi masak mawong lawduna thoi hainaribani. Aisu imagi wadu taraga kina amu hangammi. Adudi ima segiba misingdudi amata tamnadabro. Aina adumna hangbaduda dadana aingonda onsinduna hairaki. Kaigino atomba nangna adu hangidubo. Yamna kirabo nangbo. Nupaman kidritoko atomba. Kaidawbai kidoino aidi kide. Dadagi thawsadaba matawduda babana amu sairagami. Asauba isor haibase loina lairibani. Jeksina chatpa haibasina aikhoigidi thawni. Nakhoina usi thawoidabana taw ulladi. Soidana jaibi jekteng phangani. Baban hairibadu tadana dadana ima donsinduna hairagami. Ima sak loidribo aidi sayam lame. Ima nasu sak budi loidore asauba. Ado nang laitin thajadabado tawganu. Ahal lamana haiba wakhang chatlo. Nangi nasadu da thawa sadaba mina ngang matadaba na taw ama yauri. Madu tawgano hayeng asoy ngam yauradi nungairoi. Aduga nang engkhalakpa matamni koiba langba pambani haiba aisu khangi. Adubu ama mathengna noina pangseta chatpadi imana pamde. Somna wari sanaduna namitumai koi punna jak saminnarammi. Dadasi yamna miki laikidaba ahal lamana ngangwa kaya tagantaba mi oina tawi. Laitingi maramdasu thajagantaba mida oina su tawi. Ima babana dadagi damakta yamna wajarammi. Lekaisida amaibaga laitabaga yamna waba haibadu oirammi. Ikoi lekaisi matamduda post maisu kaya thalamde. Sarkarnasu kaya yengsinbidabaga mayama paiduna chatrabadi lambi chatpaga ngamba natte. Babasu migi dukanda yauduna sel tanbani. Nungdangsu thengaga hekta halagami. Adubo imanadi babada nganna halaknaba haidana ayama matamda adum hairammi. Nongma nungthinda yumthangnaba ini tharodo laktuna imabu kaurakami. Ima su kauribudo taharaduna mapanda thokhirammi. Aisu imagi matung inaduna adumak thoammi. Imanasu haima kai leiragi ise nungdang wairamsida. Inedunatsu ima donsinduna thabanangbu paw ama tarabo. Imanasu kai pawnu isi aidi tadene. Ineduna amuksu pakhatpa mataw utuna hairagi. Ngarang noi tadana thabak halakpada. Khongnangdudani hanuba ama saisu suduna chatuna leirammi haye. Imanasu adudi kamaina tawre tadadi yumda halakpada kaisu tawdro. Inedunasu noi tadana lamna khairamjabadagi khongnangdugi marumda amuk changkre haye. Khongnangsida thoise isor phattabadi natte. Thamoi sengna haijarabadi kaisu tawdaba jatni. Adubudi khongnangsida amang aseng tawsinba amata yade. Hek tawsilurabadi chaibi chaitheng hekta phangdoribani. Lekaigi misingsina phajana khajanbiraga thambirabadi phagadabani. Imanasu hoi iche adu oiradi phagadabani. Ekhoidi ama mathengda chatpa kidana chaludre. Nanawpasu aina thabak halakpase khara nganna haloo hairibani. Inedusu hoine khara hayo ama mathengda halaktanaba isora phabani haijabagi wani. Ai oidi ubada adum wantharaga sini.
ꯑꯩꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯏꯁꯥꯒꯤ ꯈꯔ ꯀꯤꯒꯟꯕꯒ ꯑꯀꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯏꯅꯦꯗꯨꯁꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯤ꯫ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔ ꯐꯥꯎꯕꯗ ꯕꯕꯥꯗꯤ ꯍꯜꯂꯛꯑꯝꯗꯦ꯫ ꯄꯨꯡꯁꯨ ꯉꯜꯂꯤꯕꯅꯤꯅ ꯉꯥꯏꯔꯁꯤ ꯍꯥꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 10 ꯍꯦꯜꯂ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯇꯣꯝꯕ ꯅꯄꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯗ, ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯩꯁꯨ ꯅꯨꯡꯗꯥꯡꯁꯤꯗ ꯊꯣꯛꯄꯗꯨ ꯀꯤꯕꯗꯤ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯌꯦꯡꯉꯨꯁꯤ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯛꯀꯦꯅ ꯇꯧꯔꯤꯉꯩꯁꯤꯗ ꯕꯕꯥꯁꯦ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ, "ꯏꯃꯥ, ꯕꯕꯥ ꯂꯥꯛꯑꯕ ꯃꯥꯜꯂꯦ" ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯕꯕꯥꯅ ꯏꯃꯥꯗ, "ꯅꯨꯄꯤ ꯃꯩ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ." ꯕꯕꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯏꯃꯥꯅꯁꯨ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯏꯃꯥꯁꯨ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯩ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯗꯒꯤ ꯃꯩꯈꯦꯠꯇꯨ ꯂꯧꯗꯨꯅ ꯕꯕꯥꯅ ꯃꯁꯥꯗꯨ ꯃꯩ ꯂꯣꯏꯅ ꯑꯣꯛꯊꯣꯛꯈꯤꯔꯝꯃꯤ꯫ "ꯅꯨꯄꯤ, ꯉꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ, ꯏꯁꯥꯁꯦ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ." ꯏꯃꯥꯅꯁꯨ "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ?" ꯍꯪꯂꯨꯕꯗ ꯕꯕꯥꯅꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏꯕꯅꯤ꯫ ꯑꯩꯁꯨ ꯃꯩꯒ ꯃꯝꯕꯒ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯀꯤꯃꯟꯗꯅ ꯊꯨꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯦ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ, "ꯑꯩꯅ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯗ꯭ꯔꯣ? ꯏꯁꯣꯔꯗꯨ ꯊꯦꯡꯅꯔꯕꯗꯤ ꯐꯖꯅ ꯈꯣꯏꯔꯝꯖꯕ ꯌꯥꯗ꯭ꯔꯣ?" ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ, "ꯀꯗꯥꯏꯗꯒꯤ ꯈꯣꯏꯔꯝꯕꯅꯣ? ꯅꯪ ꯑꯣꯏꯔꯁꯨ ꯅꯁꯥꯗ ꯊꯥꯀꯠꯄꯅ ꯋꯥꯟꯊꯔꯅꯤ. ꯑꯩ ꯑꯣꯏꯕꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯑꯕꯒꯤ ꯋꯥꯅꯤ." ꯁꯤ ꯍꯥꯏꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯥꯎꯁꯪ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯗꯗꯥꯁꯦ ꯅꯨꯡꯗꯥꯡꯗꯨ ꯊꯥꯕꯜ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ, "ꯑꯆꯧꯕ, ꯅꯪ ꯆꯠꯇꯣꯏꯁꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯅꯣꯏꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡꯗꯤ ꯊꯦꯡꯂꯅꯤ. ꯃꯊꯦꯡꯗ ꯍꯜꯂꯛꯄꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ." ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯗꯗꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯀꯗꯕꯅꯤ." ꯗꯗꯥꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧꯗꯨꯗ ꯕꯕꯥꯅꯁꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯑꯆꯧꯕ, ꯅꯪ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯍꯦꯟꯃꯜꯂꯤ. ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯤꯡꯉꯝꯖꯔꯣꯏꯀꯣ." ꯕꯕꯥꯅ ꯆꯩꯔꯛꯑꯕ ꯑꯗꯨꯗꯗꯤ ꯗꯗꯥꯅ ꯇꯨꯃꯤꯟꯅ ꯏꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯕꯕꯥꯁꯦ ꯈꯔ ꯉꯥꯡꯅꯕꯤꯌꯨ, ꯑꯗꯨꯒ ꯁꯦꯜ ꯈꯔꯁꯨ ꯄꯤꯔꯛꯎ." ꯏꯃꯥꯅꯁꯨ, "ꯅꯪ ꯑꯃ ꯉꯥꯡꯅ ꯁꯛꯅꯕ ꯀꯌꯥ ꯉꯝꯗꯦ. ꯈꯨꯠ ꯊꯤꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯅꯪ." ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯗꯗꯥꯗ ꯁꯦꯜꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯗꯗꯥꯁꯨ ꯊꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯗꯥꯅ ꯆꯠꯈ꯭ꯔꯕꯗ ꯕꯕꯥꯅ ꯏꯃꯥꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯨꯄꯤ, ꯅꯪꯅ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯃꯥꯡꯍꯜꯂꯒꯗꯕꯅꯤ. ꯁꯦꯜ ꯄꯤꯗꯅ ꯇꯧꯔꯤꯕꯗꯣ ꯍꯌꯦꯡ ꯃꯥꯡꯂꯛꯑꯀꯥꯟꯗꯗꯤ ꯈꯪꯒꯅꯤ." "ꯅꯠꯇꯦ, ꯑꯩꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯕꯨ ꯃꯥꯅ ꯉꯥꯎꯁꯟꯅꯕ ꯅꯨꯡꯉꯥꯏꯅꯕꯔꯣ?" ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ, "ꯅꯪꯁꯨ ꯃꯄꯥ ꯅꯠꯇ꯭ꯔో? ꯊꯤꯡꯉꯨꯗꯅ ꯅꯆꯥꯁꯦ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯪꯅ ꯑꯗꯨꯁꯨ ꯉꯝꯗꯦ. ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯥꯏꯅꯕꯤꯔꯛꯑꯅꯨ ꯌꯥꯔꯦ." ꯕꯕꯥꯅꯁꯨ, "ꯇꯥꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯅꯪꯅ ꯅꯆꯥꯁꯤꯗ ꯁꯦꯜ ꯄꯤꯗꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯕꯅꯤ. ꯉꯥꯎꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯗꯣ." ꯑꯩꯅꯁꯨ, "ꯌꯥꯔꯦ ꯕꯕꯥ, ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ" ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯁꯨ, "ꯑꯇꯣꯝꯕ, ꯅꯪꯗꯤ ꯅꯌꯥꯝꯕꯗꯧꯅ ꯇꯧꯅꯨꯀꯣ. ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ." ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯔꯛꯏꯕꯗꯨꯗ ꯅꯣꯛꯇꯨꯅ "ꯍꯣꯏ ꯕꯕꯥ" ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯨꯝꯅ ꯏꯃꯥꯒ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯗꯗꯥꯒ ꯇꯨꯝꯕꯅꯤꯅ ꯗꯗꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯏꯁꯥꯒꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯑꯣꯏꯔꯦ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯝꯒꯗꯧꯔꯦ꯫ ꯑꯩꯁꯨ, "ꯀꯩꯅꯣꯅꯦ, ꯄꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗ, ꯗꯗꯥꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ?" ꯑꯩꯁꯨ ꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯗꯗꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ, ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯣ?" ꯏꯃꯥꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯌꯥꯝꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ?" ꯑꯩꯅꯁꯨ, "ꯍꯣꯏ ꯏꯃꯥ, ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯄꯨꯡꯗꯤ 1 ꯇꯥꯒꯗꯧꯔꯦ." ꯏꯃꯥꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯕꯕꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯑꯇꯣꯝꯕ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ, ꯃꯔꯥꯏ ꯍꯟꯖꯔꯛꯀꯅꯤ. ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯒ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ. ꯑꯩꯈꯣꯏꯅ ꯑꯍꯤꯡꯁꯤꯗ ꯊꯤꯕ ꯆꯠꯂꯒꯅꯦ ꯋꯥꯅꯕꯅꯤ." ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ, "ꯅꯨꯄꯥ, ꯅꯪꯕꯨ ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯌꯦꯡꯉꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯗꯤ." ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯕꯕꯥꯅ ꯌꯥꯔꯝꯗꯦ꯫ ꯕꯕꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ, "ꯏꯃꯥ, ꯑꯩꯈꯣꯏꯅꯤꯗꯪ ꯌꯦꯡꯉꯨꯁꯤꯔꯣ, ꯕꯕꯥꯗꯤ ꯇꯨꯝꯖꯍꯧꯔꯅꯤ." ꯏꯃꯥꯅꯁꯨ, "ꯑꯇꯣꯝꯕ ꯉꯥꯛ ꯉꯥꯏꯔꯁꯤ, ꯑꯩꯈꯣꯏꯅꯤꯗꯪ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯄꯨꯡꯈꯥꯏꯃꯨꯛ ꯇꯨꯝꯗꯕꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯏꯃꯥꯅ ꯕꯕꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ,
Karino nupi ahingsida aibu haudorakisibo. Imanasu nupa nangbo amukta yengusi lao. Imana haimanbadagi babasu furit lisinduna mai paiduna tholakami. Lambisisu mambana karisu uba fanglamde. Sum lakpana lambisida mi lakpagi mamidi amatu uba fanglamde. Khongnang manak yoramdaisida aina imada hairami. Ima khongnangsibu lalaga chatladro aikhoibu. Imanasu hoi ibungo aikoi humsurisidi chatlaga yengurasi. Haijabagi wani khongnangse landuna chatpadi tallibani. Babanasu tamna imada hairaki. Nupi hanbana pharadrani aikhoibo. Si phawba lakabasida laktragi halaamkhiroi. Imanasu nupa kunjan sibaw dangdi yengurasi kaidauge. Si haidana sum lakpasida khongnang manaksi yorakami. Kibana kutsamnaduna khongnang mapasi landuna chatke tawbasida. Babana tamna imaga aigada hairakami. Nupi amukta ngaikhone nangbo. Adamira kaino ama lairisibo. Aidi babagi waduda kiboi lakpa imada hairami. Ima yum hanbana pharani yumda oina hallasi. Imanasu babada amu hairaki. Nupa amukta yengo karino haibado isase kibana yadre. Si haidana tamna sangsinduna yengo basida. Migi sawong sataman badawna tawba mataduna lairibado aikoina urami. Ainasu babada oiraba jalo sida taraga lairisibo. Aigi waduda babanasu khangdine tomba lao amukta yengusi. Si haiduna miduna tariba manaktuda sangsinduna yenglubadadi dada oiduna lairamki. Dadana lairamiba phibamdu pura akibagi masakni. Mamit chap yumna pangduna maraidusu tingthoktuna lairami. Dadagi matawdu uraga imanasu pakhatna kaurami. Adubu dadadi gyan mangabanina karimata khumlakide. Tanjaduda babanasu hayumda punaba tawsi angangse khudong thirani. Si haiduna babana dadabu poduna yumda porakami. Imanasu nupa amaiba amata laite kamdawni sidi. Amaiba ama yanghandradi sidi khudong thiba soitana tarani. Babanasu ising tharaga amukta gyan lakpra yengko. Imana dadabu gyan laknaba ising thaduna kanna laknarami. Adubu dadadi gyan sunlak lakide. Ekoisu kari tawdoino haipung khangdana lairingaida. Imana tapna hairaki. Nupa namanaba singdu phone tawduna. Amukta hayune amaiba ama puraga laknaba. Nasase phatanunda thokpana hanba tarene. Imagi waduna pharani khanduna babanasu mamanabada phone tawduna. Amaiba ama puduna laknaba haikirami. Amaiba ngaiduna lairingaida dadasi machanna suron palon pangangda ngangnang ami. Adubu marondudi kari haidibino loksinba ngamlamde. Nakoina amaiba lakpa ngaiduna laikirami. Lamga lappaga pakna lakpa kauba laite. Pungkhaimung lairaga kaka kesoga amaibaga dusu lakhirami. Kakana su changaktuna babada hangakami. Kamaina tawrino itaw angangsibu nungdangsida. Kakana hangakibaduda babanasu wari bumba loina lirami. Amaibuduna suwari taraba tungda hairaki. Phare ai yengkhige. Kaisumi baiba pokanuda. Si haiduna amaibuduna dadabu yengbirami. Phanakoina yenglaba tungda amaibuduna tapna hairaki. Isibungo nangi nachasidi onthokna mathong chakhidredako. Isor thoki haidana hainariba lai oiraba khongnang asida. Nisagi mayaina mana amanga soi tawsilurene. Khongnangduda mana mapan thoksilure. Aduna isorduna pirakpa chaibi chaithengna khudakta palibani. Waduda babaga imaga sumami laukthokduna kari haiba ocha adudi ichasibu kanba ngamnaroidra. Ima babagi pakatchabu matawdu uraga maibaduna su hairaki. Aina haibadi ngamde adubu isorda amukta chen khoiramjaraga yengsi. Nakhoina kari no posai khara langdaba yararoi. Hojima khonangduda chatkadabani natrabadi nasagi thawai kanba ngamloidawri. Ekoisu phani oja hojimok chanaba sem sajage hairami. Sigi muthung amaibaduna hairakpagi muthung inna lai khorambada changadaba polamsingdu loina langlambi. Polam saram sure haibaga mafamduda dadabu amung garida puduna khongnangdu tamna chatlammi. Khongnangdu yaurabada amaibaduna polamsingdu kattuna khoiramki. Panakuina khoiramlaba tungda loiraduna amaibaduna dadagi kokthakna anthabirami. Aduga tamna amaibaduna amu hairaki. Mama mapa oiriba nakhoina su isorgi mafamda nasagi punsi chenjel nijahau. Isorna chanbirabadi nasagi punsi soidana kanbigani. Adumna hairakpadagi imaga babaga nasu khonang aduda phamduna thawai yauna khoiramjarami. Adumna khoiramba loirabada amaibaduna su hairaki. Lao yum phawba thinbiramlage aduga ekoisu hankrage ahingse thengjilake. Somna yum phawba thinbirakami babana oja angangsibu karisu thoidokpa tawraroidra. Amaibaduna su yengo ngasigi gyan lakadaba mande hayeng soidana gyan lakani.
Kaisu henjinna khaluranuda aina loina sangtainabirabani. Nakoina khanggadabadi mafamdu isora phabana konba jagani. Ama matheng nakoina chatbada thengnarabusu puning changna thongni jau. Aikhoida karisu aki khangpira oiko isona mafamduda saphongbadi. Makoigi sum famduda nungaiba harauba phongdoksabani. Aduna nakoina thengnaba thoklabusu kiduna chenbagi mahutta phajana thongniduna khoiram jahau. Isoduna apenba oirabadi nakoigi chahonga hongba watapadaba soidana binabigani. Babana su phani oja aikhoi matungdagi gyan tajarani. Amaibadusu phare adudi aikhoi amu hankrage pungsu thengjilagi. Babana amaibaduda angamba tare chenja kachaduna khoiramjaki. Amaibadusu hankirami numituma di dadabu senduna laikirami. Nunganbaga dadasu gya laktuna imada hangakami. Ima aisida kamaina leramino aibu ngarang. Babana su achauba nang gyan khara taro natradi nang awaba yamna tarakhini. Nathoi manghodribado pharabani. Imana su yareba nupa angangsing gya lakpada ngairibani. Sumna maibaduna yengbiramdana dadagi masadu kaisu thudopa tawkhidre. Khonang aduba leikaigi mina phi angobana makhongdu yesinbiduna dukthangwai thajaduna khoiramnabusu yawi. Haujiti aisu pakhang phare dadadi nupi angang loina leijare. Mayam sini ngasigi real horror story matung tarakpadusu nungaiba wari puduna laksage. Ngasigi oinadi mayamdagi kainanaba bidai laujare.